ngasi December ki tang mari ki numidang waram da phone ki ba pausi de ki pau pathok sari ahan bada kangla pausi de ki lokhat chege Kamal Babu ki matang da marik chumba report lan khatna ba committee semna ba high court na khangan khre laimakong leiba army camp da ki mafam khangdana mang ki ba laisram Kamal Babu ki matang da marik chumba report ama lan khatna ba myoi mari na saba committee ama semna ba Manipur high court na khangan khre hairi hiramasi ki matang da press na phangba pau amana hai chief justice the Krishna Kumar amasung justice Golmai Gaifulilu Kawigi division bench amana Kamal Babu mangkhibaga mari lenana marik chumba report ama lankhatna bagi damakta committee ama semna ba ngarang khangan khibani hairi nauna sengba dawriba myoi mari na sab committee asida Kangpokpi district ki district magistrate Imphal West amasung Kangpokpi district ki SP Singh amadi yankhai taret suba mountain division ki commanding officer yaugani hairi lakliba tang 13 da chathakadaba hearing da committee asigi marik sumba report lankhat kadabani hairi Kangpokpi district magistrate na lusingba committee asana laima khongda leiba army camp dagi mafam khangdana mangkiba Kamal Babu ki matang da inquiry tawgani maru ena Kamal Babu asi army camp dagi kanagumba myoisingna fakhibra natragana masa mathanta mafam adu thadolaga chatkhibra haibagi matang da committee asana thikat kadabani court asana hai Inquiry committee asina thigatpada petitioner gi imung manungna mateng panggadabani amadi ariba material amasung record khudingmak committee asida phanghangadabani committee asibu lusingliba Kangpokpi district ki district magistrate na petitioner gi imung manunggi myoising inquiry gi damakta court ta laknaba notice hap tawba yagani hairi makhataba pauda Singi district headquarters sing yoba transport service phanglagani other thokhraga Churachandpur chatkadaba basti lakkhidre kangla pauche de kilokhachari pathoksage Imphal dagi Singi district headquarters sing yoba public transport service phanghalagani haina chief secretary Dr. Binit Josina ngarang other amma thokrabasu Imphal dagi Bisnupur phauraga Churachandpur chatkadaba basti amata lakkhidre hairi Khongthang asigi damakta central amasung state force ki masing yamlaba personnel kaya ayuk angan madagi tidim lambida ngak senduna leiba thengnakhi Bisnupur district ki SP gi midyang makhada Bisnupur district police na ngak senbagi thapak akanba mawongda paikhala basu nimit yungba matung fawba inter district sengadaba bus sing amata lakhide ningsing bayabadi mamang sahi ki December da Imphal dagi Churachandpur fawba chetkadaba bus Imphal dagi lamtha grabasu Bisnupur district ki manung sanna leiba Pabak Sau Ikai dagi Makata na Satpangam Kidabani Amadi Mamai Laiduna Imphal Tamna Halakibani Lainga ki Khongthang asigi matang da Pabak Sau Ikai dagi Nupi Amana Hai Lala Sinamaram Oiraga Churachandpur da Leramba Mitai Singh asi Phawba Mafamadu da Sangmangam dana Lairibani Amarom da Kuki Singh su Torbung Bazar dagi Hena Changlak Pangam dana Lairi Marak asida Mitai Pangal Yauna Tongan ba Furup ki Myoi Singh di Diesel Auto Amadi Lanai gari sing da Churachandpur fawba sangbada athingba gari sulite laingak na public transport sangba yanaba silakliba thawrang asidi mitai amasung kuki furup anigi myoi sing na thairaga atopa furup ki myoi sing sathoksa sin yanaba silakpa thawrang amani haina lawi laingak na thamoi sengna khongthang paikhat ki hairabadi mitai furup sing su Churachandpur da sangba yanaba thawrang paikhat piu haiki Manipur da thokliba irang asiga mari leinana Supreme Court ta file tawrkhiba case sing masi lengdana leire kangla pauche de kilokhachari Manipur da thokliba irang asiga mari leinana Supreme Court ta file tawrkhiba case sing masi lengdana leire haina de print na report tawri Manipur gi irang asiga mari leinana Supreme Court ta file tawrkhiba case sing gi matang da leibak asigi news digital platform ama oriba the print gi report amana hai Supreme Court ki minyang makhada sem khiba Justice Gita Mital ki committee Manipur na thokliba violence ki thodok singa mari leinana report contract lankhalakhi adubu irang asigi matang da hearing chathabagi thabakti mangam isan sandabana manam oiraga court ki wayel ngairiba myam ningmakai bhaibadu oire Manipur ki irang asiga mari leinana mamang sahida case kunmanga Supreme Court ta hearing chathagi chaliba sahi asidadi subnagi case manga dagi hearing chathabaga loinana singthaningai oiba order amata thokide amoromda Manipur gi irang asiga mari leinana mamang sahi gi me thadagi sahi adumakki August tha phawbada Supreme Court na case 13 lakhotki
Maduga iroinana kumja lisingani kulhumdoi gi August tareta Manipur gi relief amazung rehabilitation gi thabak thorom sing yang sinaba justice Gita Mitalna lusingba mioi ahumna saba committee amasu court asina sembal laikhrabani mamang sahi gi August thadagi hauraga December 15 fawbada thokiba Manipur gi irang asiga mari leinana Supreme Court ta hearing 13 chathaki hearing sing adu August tha taruk September thada manga November thada ani amadi December thada amani Justice Gita Mitalna lusingba committee gi report ani Chief Justice of Indian DY Chandrachudna review tauki report sing adu Manipur gi tongan ba Miral sang singda leiriba thawai yaudraba sang sing amadi lining le solga mari leinaba mafam sing gi matang dani report sing adu gi matung inna mamang sahi gi November thada Manipur gi tongan ba Miral sang singdagi laudana leiriba haksang sing aroiba mathomangam pangthoknaba Supreme Court na khanganki masiga iroinana lining le solgi mafam sing ngak senbagi matangda chayolani gi manungda manik chumba report piraknaba mamang sahi gi December thada court asina Manipur lengakta notice thaduna khanganki amaromda Manipur gi irang asiga mari leinana party amagi case paibada yauba senior advocate amana deprinda hai mamang sahi gi December thada gi masak thokpa hearing amata chathadana leirakli hearing amagi matam lakpada atumak yaithoklaga leire Chief Justice of India gi bench ta advance course list oina kairak hanna yauraba casing actual hearing da translate amata tawde haiba waphamsu makna phongdokhi haina deprin gi report asina makha tari